ꯌꯨꯝꯗꯒꯤ ꯁꯦꯜ ꯌꯥꯎꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯃꯥꯜ ꯆꯥꯡ ꯍꯨꯔꯥꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯍꯜꯂꯝꯂꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯃꯔꯤꯅ ꯏꯃꯨꯡ ꯑꯃꯗ ꯆꯪꯂꯛꯇꯨꯅ ꯁꯦꯜ ꯌꯥꯎꯅ ꯂꯨꯄꯥ ꯂꯥꯈ 2ꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨꯅ ꯁꯣꯛꯍꯜꯂꯝꯂꯦ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯅ ꯊꯥꯡꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯝꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯇꯣꯞ ꯆꯤꯡꯊꯥ ꯃꯌꯥꯒꯤ ꯌꯥꯏꯔꯤꯄꯣꯛ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯦꯝ.ꯗꯤ. ꯑꯕꯗꯨꯜ ꯍꯂꯤꯝ ꯆꯍꯤ 90 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯝ.ꯗꯤ. ꯑꯆꯧꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯃꯥꯏ ꯈꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯂꯣꯝ ꯆꯪꯂꯛꯂꯒ ꯁꯦꯜ ꯌꯥꯎꯅ ꯁꯅꯥ ꯂꯨꯄꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯇꯕꯒꯤ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯒ ꯑꯜꯃꯤꯔꯥꯗ ꯌꯥꯎꯕ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯨꯔꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 2 ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯁ ꯔꯨꯕꯥꯅꯤ ꯆꯍꯤ 13ꯀ ꯊꯦꯡꯅꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯀ꯭ꯂꯥꯁ 9 ꯇꯝꯂꯤꯕꯤꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯊꯦꯡꯅꯕꯗ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯑꯊꯧꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯜꯂꯝꯕꯗꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝꯗ ꯁꯣꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯟꯗ꯭ꯔꯣ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯐꯣꯟ ꯃꯈꯜ ꯈꯔꯗ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ iOS 8 ꯗꯤꯚꯥꯏꯁ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯍꯧꯅ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯏꯟꯁꯇꯦꯟꯠ ꯃꯦꯁꯦꯖꯤꯡ ꯄ꯭ꯂꯦꯠꯐꯣꯔꯝ ꯋꯥꯠꯁꯑꯦꯞꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃ ꯄꯜꯂꯗꯨꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ꯫ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ 2.3.7 ꯑꯃꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯂꯤꯕ ꯃꯈꯜꯒꯤ ꯐꯣꯟ ꯑꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯅꯧꯕ ꯑꯦꯀꯥꯎꯟꯠ ꯁꯦꯝꯕ ꯌꯥꯔꯔꯣꯏ꯫ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯑꯦꯀꯥꯎꯟꯠꯁꯤꯡ ꯚꯦꯔꯤꯐꯥꯏ ꯇꯧꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯊꯪ ꯆꯍꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯕ ꯌꯥꯈꯤꯒꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯈꯥ ꯇꯥꯅ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯇꯉꯥꯏꯐꯗꯅ iOS 9 ꯚꯔꯖꯟ ꯗꯤꯚꯥꯏꯁ ꯄꯥꯏꯕ ꯃꯊꯧ ꯇꯥꯔꯒꯅꯤ꯫ ꯑꯥꯏꯐꯣꯟ ꯑꯣꯄꯔꯦꯇꯤꯡ ꯁꯤꯁꯇꯦꯝꯒꯤ ꯃꯣꯗꯤꯐꯥꯏꯗ ꯚꯔꯖꯟ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤ ꯃꯈꯥ ꯇꯥꯅ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯔꯣꯏ꯫